Ngasidi soibum eronba amaga chamfut amaga tawjarake ai ukabi ani ama hapchale ngari morok athikpa thum pulap hapaga thabak chattoini ko mayam aduna ngasidi khutna lonjadre glass ang lonjare khutna lolagadi na hawi ado soibum se koina yam hawange haitari khwai pasta thum je hana totpiba aduga kaino se magi sinbadu lokthoknabai damta ko yam kanna koi sinlasu sabada khawtabane ba aduga chinghi da amuk chamthokpirani cheng changki chinghi loksanbiraga aduga ising samna mari mangarak le tada namu chambiro adu matungdadi dum yare aduga koina acho acho bkhra yawbase sise thang para choidopiro aduga aise ithanda number se ko video se khutna namu camera pai tawbasida yengbadi kitang nungaitre adugo irombadi yam hawi ko sati na hawe dumyam irombase kaino kogi soibum aidi soibum jam pamjei bo mayam jo soibum pamba mayam soibum se namba na metai mesa loi pamnei ko do yam hawe smai tawse alu ju yumdagi tanjaba anobane yam hawe do gajar sisu ko yumda thaba mutina te tore mapanda kitang motlaga leido sharu hana ko lamda mangaga mosalaga leido sharu hana thaba mai taba khoi gidi na kitang thajabane ba ina mamangda reels amasu semag utkibane aduda phajabado do khut chaw mangak changa ne gajar je hekta thumbasu khuthum mani ko hidi bazar yomudri har thak chanbani na ma hausu wale duga sijidina as yam hawe khuthum ma phajabasu khupa jam chawe ado kobi ga hwai thrak adudi chaba loigre video si ga chana hodre ko yam panbadi na tabani na kitang ka sum phajabagi wakhan nungai bagi pothabam oina sum thabani na dudugi tawbane do ai irombase mayam hawdo manbro comment haibiro soibum lover mayam da dedicate tawjage ngasigi irombase dudi matang saida loisallage ngasigidi mayam bye bye